Arambai News Guwahati da Maithelongi pau tawiriba singbu yan hanu muktada chingangbam Susitrani na khurumjari. Hujinga sigi samlappa maribu pau sing lubirase. Karbi Anglongda National Highway sembagi lamgi kheti pirun pibagi matangda achoba wathok ama thorakle. Madudi lam leitaba miyoi kayagi ming pansilaga achoba senfam kaya lokthokpagi matangdani. Thawong asida Karbi Anglong Autonomous Council gi Chief Executive Member CEM Tuliram Rong Hangsu Chenaram Gadra haibagi wahang ama lakle. Maramdi maki loinabigi account ta lupa crore kya changlakpagi transaction gi matangda wahang lakre. Tasingnadi lam lotion bikraba lam mapu kayanadi hokzik phawbada lamgi khetipiron phangdana leiba yauribani. Karbi Anglong District ta haukiba December 9 gi numidang truck anidagi lupa crore 8 muki oigedaba drug fabaga loinana drug lalonba ahumsu phare. Mafam asigi SP amadi Bokajan gi SDPO na punna operation changsinduna Manipur amadi Nagaland gi number thaba truck ani khadkhati area da phaki. Hariba truck ani asida thi humba chatharuba matamda Java tablet lising kuntra amadi heroin gram chatrit ke yankai tere dasmik ama manga yauba soap case yankai manga phakat bangamki. Lagliba December 12 Hozai da Uma Handloom Committee Hozai District amadi Manipuri Women Association Assam Hozai aninasu kusamnaduna Hozai gi Manipuri Sahitya Parishad ki sanglenda pangthukadoriba marfuhumdoi suba nupilal ningsing thorom gi damag poirei leimrol meira paibi apunba Manipur amauba amadi amuko gi punna myoi 12 na sahaba team ama ngarang amuko office tagi khongsankre. Khongjada sida poirei leimrol meira paibi apunba Manipur gi president Longjam Memchobi amawagi president Yumkhaibam Kunjarani amadi amuko gi vice president Koijam Helensu yauri. Haukiba December 3 tagina nipan fauba pangthokiba marisuba Moirangthem Dev Singh Memorial Academy Badminton Championship English ngani kuni thoida punna team marfutarani thoina tongan ba category da sarukyaki. School Complex Tapangtukiba Championship asi Moirangthem Dev Singh Memorial Academy Binakandi Part 2 gi Headmaster Oiriba Major Furit Sabam Manidhan Singh gi leadership makhada amadi mahaki teamna hogolakliba angang sing amadi naharol sing da sports ki kuthangda thaksi khasi amadi amatta oibagi wakhalon chelhannabagi pandamda sin langkhibani. December 9 da akhanaba mana yentopgi thoram pangthokre. Under 13 single da TH Sanju Srivarna winner aduga T Virjuna runners up. Under 13 doubles tana NGI Phaba amadi TH Vishal Srivarna winner. W Nganthoiba amadi M Viraj Kumar Singerbona runners up. Under 18 single dana Inaungcha Maisnam Binakandi Part 2 na winner aduga under 18 doubles tana Soham Sarma amadi TH Birju Binakandi Part 2 na runners up. Open singles tana Thokchom Ronel Imphal na winner. Inaungcha Maisnam Binakandi Part 2 na runners up. Open doubles tana Thokchom Ronel Imphal amadi Gyanchan Singh Khunau na winner. Aduga TH Kamaljit Srivar amadi Yaithoiba Maisnam Binakandi na runners up. Ladies doubles tana TH Binota amadi TH Sanjita Srivar na winner. Chanbi Devi amadi Henthoi Chanu Jiribamna runners up amadi veteran doubles tana Maipak amadi Gopeshwar Jiribamna winner. P Basanta Singh Binakandi amadi Ranjan Singh Silcharna runners up taki. Lakipur Football Academy na sinlangduna Earl Higher Secondary School gi lampakta chatharakpa Haurongbam Brothers na sponsor tauba led Haurongbam Calendar Memorial 9 A-Side Football Tournament Inglisingani kunithoi gi final match ta MAIT Safrang FC Silcharna UBFC A Markelinbu ani amada thoiduna mathang sitna ahanba mana lupalising kunmanga amadi trophy aduga ani shuba mana lupalising 15 amadi trophy laukre. Best player na Safrang team gi Solomon aduga best servicing of the tournament na Yumnam Niranjan na phangki. Loishin bagi thoramda president oina Irom Goramani president Lakipur Football Academy chief guest oina Arambam Nandababu retired additional secretary aduga guest of honor oina Mutum Ongbi Rina Devi chairperson MDC LT Mar ex-president Mar Students Association
Asangum Nabachandra, Secretary, DSA, Laishram Nando, Ingudam Tarun Amadi Gunjan Korna, Daista Famki. Donargi Maiketagi Samrendra, Haurumbam Galoinana, Haurumbam Ombi, Maipak Bisu, Thoromasida, Saruk Yaki. Kasar Jaipurgi Athokpam Kirti Singh ME School da ngarang school tarama thoina pulaga community festival ama yuki pung mapandagi numidang wairam pung manga fawba athokpam ibotona mipamapu amadi santanu nak na mayai tangba lawduna pangthokre Vidyarani amadi Sanjayna tharomasi conduct tawki mitei pangal Bengali Muslim Kasari Dimasa Rongmai Tea Garden gi miyoising yauna jati kya gi angang singna amatta oibagi wakhalon ge iroinana magi nat ki oiba isai jagoi amadi thang tana chingba utki Manipur gi comedian Kubir su thoromasida isai gi kudol tamki Manipur gi Time Star Lila Party na music ki mateng pangki School Kudingmakta prize amadi memento amamam loidana saruk yakiba mahairoi Kudingmaktasu prize amamam piki haina assistant teacher athokpam Nilakantana thadorokpa cherol amana phongdorakle Imphal gi Khwairaman Kaithal temporary market ta popham phamba phanghodraba street vendors singda December 12 fawbgi manungda phampham pidrabadi masa matomta sijaba yauna makhal makha kaya gi oiba akanba wakat khongjang changsilagani haina warning pirakre Wafamasi Khwaramban Kaithal Street Vendors Welfare Union amadi Khwaramban Bazaar Women Street Vendor Anina Manipur Press Club ta pangthokpa pawmisinga unaba amada Union gi Assistant General Secretary Nandita Leima Pokpamna phongdorakibani December gi chachat kunipan dagina inglisingani kulhumdoi gi January nipan numit tarani chupna Marjing Polo Complex hengang da pangthokadoriba Singju Festival asida Assam, Tripura amadi Bangladesh ki food stall sing amadi handloom and handicraft ki stall sing free of cost phaman duna jojaina kraba Iraicha singi phida ama piragani haina festival committee ki chairman su oiribi Imphal East Jilla Parishad ki adhyaksha P Vimola Devi na haikre Wafamasi Singju Festival Committee ki convener Rakesh Naurimna Thadorokpa Chirol amana khangalakibani Manipur ki film activist Johnson Rajkumar da Champion of Film Heritage Award piduna ikai khumnakre Mumbai da hojik chathariba film preservation and restoration workshop ta Manipur dagi film activist Johnson Rajkumar bo Manipur film taibang da mahakna tamriba khudol kaya bu sakhang boina ikai khumnaba utkibani Professionally trained toroba film activist Johnson na award asi David ki makuttagi phangki Cobra Queen haina khangnabi sakhangnarabi MMA mixed martial arts star Jojo Rajkumari da Manipur ngakna lamplot ama pikre Sangai Festival English ngani kunithoi gi mid the star thoram da Jojo Rajkumari na khudong chadaba kaya mayok nei haibagi pau taraba matung mahakidamak lamplot ama pinanabagi warep asi Manipur ngakna lawkhibani haina CM Birenna phongdorakle BJP na amukta thokidriba moongda mai pakiba handaki Gujarat Mikhalda party asina kanagumba Muslim amatada party ticket pikidre Congress na Muslim tarukta ticket piki madugi manungdagi Imran Khairtal matom tamak MLA oina karaki Gujarat ki punna MLA chamaga marfugi manungda Imran matomtani hojik Muslim MLA oiriba ase aduga Gujarata Muslim masing chaurakna chada taramukne masisu angakpa record amane Maragasida aapki Muslim candidate mari amadi IMM gi Muslim candidate taramari punna tarani pangi manungdagi kanagumba amatana mai paglakide asidasu natri Muslim majority oiba area dasu BJP mirep singna mai paglakiba sina Muslim voters singna BJP bu considwa horakpagi kudam ulakle Pibam kharadagi maroina aapna Gujarat ta chongsilakpa si Congress po hatuklaga BJP bu landslide victory ohennabra haibagi wahang kaya masu ngasidi thorakle Mondos ngarang di cyclonic storm gi saklon lawrakre Tamil Nadu gi district 13 da akiba phanglaba nonglei nungsit sitpa haukre school college amadi nga fabana chingba pumnamak thingjenkre Red alert lauthokibaga loinana flight singsu cancel tawkre
Mondo cyclone awang nongpok yorokpa yai hainari adubu tangdangbadi hojik phawba khangba ngamdri. Matup kuntra manga thokna kakhatkhibi Shraddhagi apokpa mapana mediada pendaba kaya phongdorakli. Maharashtra Police ki mathakta maral siraduna action amata lokhatpide su hairakli. Maral leraba aftapo sibagi cherak pigadabani haibagi akanba demand tawrakhibaga loidana Delhi court na aftab ki police custody matam ataigasu hena sangdokhankre. Rajasthan ki Jodhpur da cooking gas cylinder pokharakpadagi yamdrabada miyoi manga laikhidre aduga yankhai henbana asoga pannangkre. Haukiba sagol sel limit luhongpham amada thokhiba pokhaibagi thodogasi Vungra village da borna khongsan gadabagi mikup kharagi mamangda khanghaudana cooking gas cylinder asi pokhairakibade. Jahi mari amadi manga suraba angang anisu khudakta thodok thophamda laikhidaba sida yauri. COVID naruraba matung kaugunbagi anaba ama isada yauraklabra haibagi wahang ama ngasidi chaungna thorakli. Study amagi report matungina mahigasina ningsingbagi pangal hantahali hairi. University of Holgi Aziz Asgar amadi Abayomi Salau loinana University of Yorki Heidi Baselergi report matungina COVID na respiratory system da sokhali haibasimadi ayambana khangnaraba wafamni adubu mahigasina cognitive function da sokhali haibasimadi ayambana khangnadri. COVID naraba miyoi singna brain fog haina ayambana khangnaba layongumba ama naba thengnari. Masina ningsingba ngambagi pangal yamnamak hantahali short term memory da yamnamak sokhali hairi. Aroibada tentak pamaroiba pau khara. Assamgi naharo lak amada lenga ki thabak pinanabagi pandamda Assam lengakna thorang kaya paikhalakli. Mathang chehigi January kuntra fawbagi manungda anoba thabak lising kuntra gi damak advertisement kauragani haina CM Himanta Biswa Sarmana phongtokre. Dibrugarh University gi ragging wathokta anoba langla langjil kaya thorakli. Thogdoki mangoinana hostel da yu na chingba ready da thami authority na su warning tawki adubu action di lokhatkite hairi. Hauzik phawda tanthokiba mahiroi ahum India gi institute amattada mahai tambagi ayaba piroi hairi. Assam gi school oza khudingma computer education mandatory oiragani haina state education minister na phongtokre. Assam amadi Meghalaya ngamkhaigi chetnaba loishinnabagi matangda khuyek thanakhiba MOU High Court na stay tawkhre. Meghalaya gi Chief Minister Conrad K. Sangma Vatican da Pope Francis ka unakhre. South Africa na sex work pu decriminalize tawragani hairi. Bangladesh ta opposition gi iho namthabagi thorang makhada top opposition leader ani phajinkre. Himachal Pradesh ki CM Phamgi Lamjel Sathirakli. Ex-CM Veerbhadra Singhgi Machanupi Pratibha Singhgi supporter Singhna Pratibha Natana Kanagumba Amatana Sedasigi CM Oiba Yaroi Hairakli. Adubu Sakti Unaba Matamdade Pratibha Kempna MLA Taramangagi strength Ulakpa Matamda Atopa contender Sukhu Kempnadi MLA Kunmathoigi strength Ulakhi. Malemda maming larabi Canadian saisakpi Celine Dion stiff person syndrome koba aruba neurological disorder gi anaba amana nare hairi. Maming laraba movie Titanic ki My Heart Will Go On sakhibi saisakpi asina yamnamak thamoi shokna midlu piranga loinana mahaki tungi thauram pumba cancel tawre lauthorakhi. Ngasi ayuk anganwada sanakhiba World Cup ki football match ta extra time da goal amamam chanaduna draw chatlaba matung penalty kaunabada Croatia na mari anida Brazil bo maithiba pikre. Mangarak champion oikraba Brazil bo thomdatuna Croatia semi final da changkre. Amadi ngasi ayuk nongalamdai da sanakhiba Argentina amadi Netherlands gi match ta Argentina na mari aduga Netherlands na ahum chanduna Argentina semi-final changkre. Ngasi gi nedi Arambai News Guwahati da Maithilon gi pau sandok chaba matang sa loishin jabaga loinana tabiri basingbo amukaso hanna kurumjari.